ताइबंग वाखलदगी नाथैरग लेरंबा युहेनबा मोइबुंग खोंबगी मखोल तारुबदा ताइबंग वाखल तारे महाकी मिट मांगदा नुपी अमा लेपग लेबदो उरे मदु उबदा मिहुल टिंग टिंग लावे कनानो मागी मिट मांगदा लेपग लेबदो खल्लुबदा युहेनबना कनानो नंग हाउरिमा संपुबिना खुमे आई नंगी इमानी युहेनबना खुमे इमा नंगदी अगी इमा नते अगी इमादी युमदा लेहवे हाउरिमा संपुबिना मखा तारे अदुमना हाइगनो पारी नंगी इमागिसु इमानी असुमना अवाई खुमतोंगना दुना लेंगे युहेनबना लेरिबा मनाक्तु तमना खुलै कायगी मियाम मदुसु मफम मदु योक्सिलगले मियाम दु चंगचिलकपदगी हाउरिमा संपुबिदुसु मांखरे मफम मदु मक्तगी मयाम चंगदुना युहेनबबु नुमिदांग अदुदा मयुम योंगनबा पुरे अदुबु मी ख्वाइगा मानदबा टॉप टॉप अमदिले मी ख्वाइ संपुबि उंगनबदी गाव फैदुन नाय अदुबु युहेनबदी थोयतोकपा कैसुक लेते असुमना अमाइबी लैसंगना सरिक चुमजाव पाइ चिंगु यवा मपाव हंगबदा खोयम लेपावदगी खंगबा ngamle मदुदी युहेनबगी पुनसिदा लाइटिनगी ओइबा मतिक मेयाइना हेना मसादा चुसिनखिबना हौजिकती माकी पुनसिदा असीबा थवाई कयाबु उबा ngamba मखोइना ngang sakpa ताबा ngambagi मेयाइ मसु मसादा लोइनरकपा असुमना ngसाइदगी अमाइबी लैसंगना चिंगु खोयम मपाव चेनबदो लोइरकले चावराकपमा युहेनबगी पुनसिदा कई थोखिबा हाइबा खंगबा ngamle लैमना इबेमा इयागी सिबु लैसंगना खुमे इने पाखत पिगिनु कैसुक तौरो यामना लुसिनबा का हेना फत्तबदी नते लैमना मखा तारे इबेमनदी कैसुक तौरो हाइना हाइरिबा सोमददी इनेदि लैबा याद्रेने हे लैसंगना मखा ताना खुमे इने मागी मसादा लाइगी इनिन खरा लैबसिना मरम मोइरगा ममित्ता उहैदबा कया उरकलिबा मनादा ताहिदबा कया तानबगी अचौबो मरम अमा ओइरकले युहेनबना इमा माइबी अइदी अइना उरिबा तारिबा अकी अखंगतना पिकथलबा थौदोकसिंगसे अमतसु उबा पामदे अमतसु ताबा पामदे अमुक्तदि फहनबियु इयाना हाइरिसे अचुम्बनी मा करिमता ताबा पामद्रे उबसु पामद्रे मंगोंदा हंजन हंजन अवाबा पिबे ओइना थोक्लबनी अमाइबी लैसंगना खुमे इनेगी अमदी इयागी अनिंगबा पामबसे खंगलबनिना हौजिकती इयादा येलिबा अयत अपनसिंगसे खाइदोकनबा थौरांग तौरगे इबेमा अदुदा तौबियु खरा फजना युहेनबसु मसादा नुंगाइबा मदि फावे मरमदी मागी मसादा फावरिबदो सोइदन फरगनी खल्लमे माकी ममिता मसेंग मरांग उरंबा नादा तारंबदुसु लाई खुरंबदगी सोइदन फरनी हाइन खल्लमे खुदक अदुदा लाइथौ तिंथौ तौनबा अमाइबी लैसंगना थौरांग तौरमे पोलम चेरम खुदिमक थौरांग तौरमे नुमिना वातोन कारक्त्रिंगे लाइथौ तिंथौ तौनबा अयत अपनदो खाइदोकनबा होनरी युहेनबा मसादा नुंगाइबा मदि फावे मरमदी मागी मसादा फावरिबसे अतै थोइनगिदि नते मंगोंदा अकी खिंगततना पीरिबसिंगसे लोइना फरनी खल्लुबदा नुंगाइबा फावरिबा हाइना हाइना लाई खुरंबगी पोचे लांगबसिंगसु लोइरकले युहेनबगी मसादा अकी खिंग फावरिबा सिंगमदना सिरबा थवाई कयाबु उबा ngamba ताबा ngambadu फनबा थौरांग तौरे लैसंगना युहेनबा नंग सिदा फमुलाउ लैमांगसिदा युहेनबा मने लैमगी नाकता फमलंबदगी अमाइबी लैसंगना तोंगाना थारिबा फक मसादुदा फम्मे हेक फम्बगा माइकई मरीदुदा फिजंग अंगौबना मागी मसादु इकै क्वेश्चनदुना ले फिजंग अंगौबना खंजनख्रबा मयाय अदुदा चपचाना ममितु सिंदुना फम्मे महांगना तौरिबदो अमाइबी लैसंगना हाइबगी मतुंगिना ngaktani लैमदी कीबा पाखतपसु फावे तौरिबा ममु मतौसिना लाइटिन खोरमबगिनि हाइना थौरांग तौरिसे चुमनगी मी ख्वाइ लाई खोरमबगा तौबा सेम साबगा खक मानदे अदुना मयासिबु माइकई मरीदा फिजंग अंगौबना खल्लगा तोपना मयासिदा फमलगा थमलिबसिना हेना कीबाइबदो ओहेले अदुबु मचिनदा थोंनाइजबदि नते मसादा चुमना फावरपा वाखल दुखक्तने तुमिन मादी तासिन्ना येंगदुना तले अमाइबी लैसंग युहेनबना तंगदु लैताना फमगा लैबदु उबगा लाइथेंग तिंथौ अदुबु तौनबा
ꯂꯥꯏꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯀꯣꯛꯇ ꯍꯥꯎꯐꯤꯅ ꯀꯣꯛꯁꯦꯠ ꯈꯨꯠꯇ ꯊꯥꯡꯒꯣꯟ ꯃꯌꯥ 19 ꯄꯥꯟꯕꯗꯨ ꯄꯥꯏ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯍꯧꯒꯗꯧꯔꯦ ꯈꯨꯠꯅ ꯑꯃꯅ ꯁꯔꯤꯛ ꯄꯥꯏ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯅ ꯂꯩꯇꯥꯏꯕ ꯍꯧꯔꯛꯂꯦ ꯂꯥꯏꯁꯪꯅ ꯆꯤꯡꯎꯗꯅ ꯈꯣꯌꯨꯝ ꯅꯌꯨ ꯁꯤꯗꯕ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯎꯅ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ngasi kauba korauno thabi mana chengjangdraba thaba mana langndraba korauno ga soi asida phijang mana sukhong mari semduna khanbadi khoyum nangna pangthau tam anganbada sintakna duna napari magi amamba ko hanbiyo he khoyum lai ningthau singu na khoymom lairema napari gi maikei marida mirel hamchat hampoinaba kayana ikoi question duna laiduna ayat apan piri base singu khoyum na laitai nabiduna ngasi kauba korauno awa na pumba ko hanbiyo asi hairaga khoyumabu laitainaba honari asumna machinda lairon sonduna khoyumabu laitainaba horakpada mamit anido jejet usinduna leiba yuhenbadu mamita masing marang oina singamdana sikraba thawai kayama mamita sangchangna ure mamit anido jejet usinduna lejarasu solakliba lairon tilon singsina maram moiraga magi mamita uraklibani haujikti thawai kaya nupa nupi kaya masing tingamdrabana charai phingok setun haujikti magi minmangda paring chana leptuna le thawai mirel singduna haujikti haunaduna magi maikei mari akoibuda leptuna le adubu khallibe phijang aduna maram moi asiba thawai singaduna yuhenbagi manakta pak hekta sangsinbadi ngamde thawai mirel tengmaraba singdugi marakta lamen ba thawai kharadi sangsinna bonari adubu sangsinna bohona jabadane pumnama singel aremba lairang atinga tai maramdi suk yaiduna phijang khalliba makong mari duda thangjing marjing wangbren kabruna chukli phakibana lamen ba thawai singduna ka henba ngamjabane thawai singduna kappa yaw khekna launa nokpa yaw mata ama oina tawi ka hena maning tamnasu maning tamba ngamdabagum tawi doctor yuhenba nang na iki achumba wahel phangal lamkho postmortem report semdok sadok patau mayam do nang na muktadi sengdok pangko asi hairaga nupi amagi yaibi thawaina tengtha na oina kaple thawai sigi tengtha khona akoi budu nil mada nate thawai kharasu pendabagi kholaw lawre mamit ani do amuksu pangthok ningba madi phawi tawriba matawduda yuhenbadu mamit usanjarsu tumina tahai yengduna leiba ngamlaktre thawai miren mayamduna kokthok samthokpa yaro habagi matago yakai thingaiba pige haiduna thawrang tawri thawai mayamduna haujikti akoibudu thopchunjai habadani pak hek ngamnamde urau tharawri asumna tawringe yuhenba mamit usinduna leibado pangthok ningba masu tattana masada fawba helakle mahak masase kaidogodabano khangdre thawai singchina magi mafamda piriba aki akhangse asuki matik yami amagi mathangda ama loinaide magi thawai mirel dusu famna ma masadagi mapal thokpadongna phawba hore thawai mirel singchina mabu thaptoknaba yaroi kainaba lapnaba yaroi habagi matago lawbo khongba hore yuhenba doctor yuhenba asumna mamito usilaga khangba yaba khanglinge yuhenbasu mamito usinduna uriba mayamdo yengba lakpa ngamdraduna mamito khangawdana pangthorakle mahakna hek pangthorakpaga masadu khar phare adubu khoyamleba laidugi mahidudi phangdre mahakna mamit usinduna lerambadagi khangpang pangthoknubada khoyamleba laidugi mahi lokpa ngamdre khangawdana akanba nuksida masichalakduna sukhong marida khariba phijang ngawbado mathanta tamna nathokjare ushilamba mamito amabi lesanggisu tamna pangthore masada ithilama phangduna pangthorakpane khoyam level asigi matik mayaidu loina chamhalle amabi lesang kharadi nungairamde aduga leima madi yuenbe yengna haire pak hek halloi dore pak hek kokloi dore matik mayai singche
ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯒꯤ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏꯗꯤ ꯈꯣꯏꯔꯝꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯊꯧꯁꯥ ꯋꯥꯁꯥꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯅ ꯀꯔꯤꯒꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯨꯛ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯂꯣꯟꯗꯣ ꯈꯣꯏꯔꯤ ꯈꯣꯏꯔꯤꯗꯅ ꯉꯥꯡꯂꯒ ꯁꯥꯎꯒꯠꯂꯦ ꯂꯩꯃꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯇꯤꯃꯜ ꯂꯥꯏꯃꯟ ꯀꯥꯡꯂꯛꯂꯤꯕ ꯂꯩꯁꯪꯒꯤ ꯃꯑꯣꯡꯗꯣ ꯈꯪꯂꯛꯏ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯦ ꯂꯩꯃꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯕꯦꯝꯃ ꯑꯩ ꯏꯌꯥꯁꯦ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯍꯧꯁꯥꯗꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕꯇꯅ ꯄꯤꯛ ꯊꯜꯂꯒ ꯁꯦꯝꯂꯒ ꯄꯣꯛꯂꯛꯄꯗꯧꯅ ꯇꯧꯕꯅꯤ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏꯁꯦ ꯂꯥꯏꯁꯪ ꯈꯨꯝꯃꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯌꯨꯍꯦꯟꯕꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯆꯦ ꯑꯩꯁꯨ ꯀꯔꯝ ꯀꯥꯟꯗ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯄꯥꯡꯊꯣꯛꯈꯤ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤꯗꯣ ꯂꯥꯏꯁꯪ ꯃꯈꯥ ꯇꯥꯔꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯂꯩꯃꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯕꯦꯝꯃ ꯑꯃꯨꯛꯇꯗꯤ ꯏꯕꯦꯝꯃꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯍꯟꯖꯤꯜꯂꯒ ꯇꯧꯕ ꯌꯥꯅꯕ ꯑꯃꯨꯛꯇꯒ ꯁꯤꯟꯕꯤꯌꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯟꯖꯤꯜꯂꯒ ꯄꯥꯛ ꯍꯦꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯟꯖꯤꯟꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯧꯗꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯂꯩꯁꯪꯅ ꯍꯥꯏꯔꯕꯗ ꯂꯩꯃꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯃꯗ ꯅꯠꯇꯦ ꯌꯨꯍꯦꯟꯕꯁꯨ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯨ ꯃꯈꯜꯂꯤ ꯂꯥꯏ ꯌꯦꯡꯕꯗꯨꯒꯤ ꯑꯀꯠꯁꯦꯟ ꯈꯔ ꯀꯠꯂꯝꯃꯒ ꯃꯅꯦꯒ ꯃꯌꯥꯒꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯌꯨꯍꯦꯟꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯌꯥꯝꯅ ꯏꯪꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯤꯆꯟꯗ ꯆꯪꯂꯛꯂꯒ ꯀꯣꯐꯤ ꯂꯣꯜꯂꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯒ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯂꯒ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯩꯆꯤꯟ ꯃꯔꯛꯇ ꯊꯥ ꯊꯣꯛꯄꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯑꯇꯤꯌꯥꯗꯨ ꯌꯦꯡꯉꯤ ꯊꯋꯥꯏ ꯇꯥꯅ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯨ ꯏꯆꯨ ꯆꯨꯁꯤꯟꯅꯗꯦ ꯀꯣꯛꯊꯔꯛꯄ ꯑꯇꯤꯌꯥꯒꯤ ꯃꯆꯨꯁꯨ ꯁꯤꯊꯔꯛꯄ ꯀꯣꯛꯊꯔꯛꯄ ꯃꯆꯨꯁꯨ ꯂꯣꯏꯅꯥꯏꯗꯦ ꯑꯇꯤꯌꯥꯁꯦ ꯀꯥꯏꯗꯅꯣ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯀꯥꯏꯗꯅꯣ ꯃꯆꯨ ꯃꯃꯦꯟ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯂꯩꯆꯤꯟꯁꯤꯅ ꯊꯥꯔꯞ ꯐꯤꯖꯪ ꯑꯣꯏ ꯂꯩꯆꯤꯟꯗ ꯄꯜꯂꯕ ꯀꯣꯔꯧ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯃꯇ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯍꯟꯗꯅ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯂꯦ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜꯅ ꯀꯣꯏꯄꯨ ꯄꯨꯔꯁꯨ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯍꯟꯖꯤꯜꯂꯛꯂꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯒꯦ ꯈꯟꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯀꯣꯕꯤ ꯁꯣꯏꯔꯤ ꯍꯦꯛ ꯀꯣꯕꯤ ꯁꯣꯏꯕ ꯂꯣꯏꯕꯒ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯈꯣꯛꯏ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨꯗꯣ ꯈꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯥꯠꯔꯨꯝꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯕꯥꯠꯔꯨꯝꯗꯨꯒ ꯀꯤꯆꯟꯗꯨꯒ ꯊꯪꯅꯔꯦ ꯃꯔꯝꯗꯤ ꯃꯅꯤꯡꯗꯅꯤ ꯂꯩꯔꯤꯗꯣ ꯌꯨꯝꯊꯛ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯊꯥꯗꯣꯛꯂꯒ ꯁꯋꯥꯔꯒꯤ ꯀꯅꯥꯅꯣꯃꯅ ꯏꯔꯨ ꯂꯨꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯊꯟꯇ ꯉꯥꯛꯆꯥꯅꯩ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯏꯁꯤꯡ ꯊꯥꯗꯣꯛꯂꯝꯕ꯭ꯔꯅꯦ ꯑꯁꯤ ꯈꯜꯂꯗꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯗꯣ ꯈꯣꯛꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯊꯟꯇ ꯕꯥꯠꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯄꯗ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯔꯒ ꯂꯩꯈꯤꯕꯗꯧꯅ ꯇꯧꯔꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯗꯣꯔ ꯅꯣꯛꯇꯨ ꯄꯥꯏꯔꯒ ꯍꯥꯡꯇꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯐꯅ ꯀꯟꯅ ꯃꯨꯛꯆꯩ ꯍꯥꯏꯕꯇꯅꯤ ꯑꯗꯨꯕꯨ ꯍꯥꯡꯕ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯕꯥꯠꯔꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯥꯌꯣꯟꯅꯕ ꯃꯑꯣꯡ ꯑꯃꯃꯨꯛ ꯇꯧꯔꯦ ꯃꯤ ꯂꯩꯕꯗꯧꯅ ꯃꯅꯨꯡꯗꯒꯤ ꯈꯧꯗꯦꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯑꯦ ꯃꯅꯨꯡꯗ ꯃꯤ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕ ꯆꯪꯂꯦꯗꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯩꯅ ꯏꯅꯦꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯤꯉꯩ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯑꯗꯨꯒ ꯀꯌꯥꯗ ꯅꯤꯡꯉꯥꯏꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯏꯔꯨ ꯂꯨꯗꯅ ꯐꯩ ꯈꯪꯅꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯑꯁꯤ ꯈꯜꯂꯗꯅ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗꯨꯗ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯃꯗꯣꯝ ꯁꯥꯐꯨ ꯀꯟꯅ ꯍꯥꯡꯇꯣꯛꯆꯔꯦ
ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯦ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨꯗꯤ ꯃꯅꯤꯡ ꯇꯝꯅ ꯑꯔꯦꯝꯕꯗ ꯊꯥꯗꯣꯛꯂꯦ ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯍꯧꯋꯦ ꯏꯁꯤꯡ ꯊꯥꯗꯣꯛꯂꯤꯕ ꯀꯣꯟꯖꯤꯟ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯒꯦ ꯈꯟ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯁꯥꯅ ꯀꯤꯕꯁꯦ ꯇꯧꯍꯣꯏꯗ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯂꯒ ꯁꯋꯥꯔꯒꯤ ꯀꯣꯟꯖꯤꯟꯗꯣ ꯍꯦꯛ ꯂꯩꯁꯤꯟꯒꯦ ꯃꯈꯨꯠꯇꯨ ꯍꯦꯛ ꯂꯥꯝꯕꯒ ꯀꯣꯟꯖꯤꯟꯗꯣ ꯁꯣꯛꯐꯥꯎ ꯁꯣꯛꯇ꯭ꯔꯦ ꯊꯦꯡꯐꯥꯎ ꯊꯦꯡꯗ꯭ꯔꯦ ꯃꯊꯟꯇ ꯇꯞꯅ ꯀꯣꯟꯖꯤꯟ ꯑꯗꯣ ꯃꯥꯒꯤ ꯃꯤꯃꯥꯡ ꯑꯗꯨꯗ ꯂꯩꯁꯤꯟꯈꯤ ꯃꯅꯤꯡ ꯇꯞꯅ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯊꯤꯡꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯥꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯃꯇꯥꯡꯗꯨꯗꯁꯨ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯔꯣꯝꯗꯒꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯤ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜꯗꯨꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ ꯌꯥꯝ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯅꯥꯍꯩꯔꯤ ꯍꯤꯡꯅ ꯍꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯔꯛꯄꯒꯤ ꯃꯑꯣꯡꯗꯤ ꯇꯧꯔꯤꯁꯦ ꯌꯨꯍꯦꯟꯕ ꯕꯥꯠꯔꯨꯝ ꯃꯌꯥꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯁ꯭ꯇꯤꯌꯥꯔ ꯂꯩꯕ ꯔꯨꯝꯗ ꯀꯨꯝꯊꯔꯛꯑꯦ ꯁ꯭ꯇꯤꯌꯥꯔꯗꯣ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯌꯦꯡꯉꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯒꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯩ ꯑꯃꯨꯛ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ ꯌꯨꯍꯦꯟꯕꯅ ꯑꯁ ꯍꯧꯔꯦꯗꯅ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯩꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯅꯥꯏ ꯅꯥꯏꯗꯦ ꯄ꯭ꯔꯤꯄꯦꯗꯅꯦ ꯍꯥꯏꯔꯁꯨ ꯄꯦꯜꯂꯦꯗ ꯑꯋꯣꯏꯕ ꯑꯁꯤ ꯈꯜꯂꯗꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁꯇꯨ ꯀꯥꯞꯄꯦ ꯑꯁꯨꯝꯅ ꯍꯦꯛ ꯀꯥꯞꯄ ꯍꯧꯕꯒ ꯁꯣꯐꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯡꯗꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯐꯝꯂꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗ ꯎꯔꯦ ꯅꯨꯄꯤꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯦ ꯀꯔꯤꯝꯇ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯗꯨ ꯎꯕꯗ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯏ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯐꯝꯃꯒ ꯇꯨꯃꯤꯟ ꯂꯩꯕꯗꯧꯅ ꯇꯧꯏ ꯀꯔꯤ ꯈꯨꯐꯝ ꯂꯥꯛꯐꯝꯅꯣ ꯈꯜꯂꯦ ꯌꯨꯍꯦꯟꯕ ꯍꯦꯟꯅ ꯍꯦꯟꯅ ꯇꯨ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯈꯜꯂꯛꯑꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯗꯣ ꯍꯧꯔꯛꯂꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯇꯞꯅ ꯂꯦꯡꯉꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯌꯨꯍꯦꯟꯕ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯂꯝꯂꯥꯟꯕꯤ ꯅꯠꯇꯤꯌꯦ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯅꯪꯅ ꯊꯥꯡ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯂꯣꯏ ꯑꯩꯕꯨ ꯑꯩꯗꯤ ꯗꯥꯛꯇꯔꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯗꯥꯛꯇꯔ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯗꯣꯛꯇꯔ ꯅꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯀꯅꯥ ꯂꯩꯇꯦ ꯑꯩ ꯏꯁꯥꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯋꯥꯔꯤꯁꯤꯒꯤ 15 ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ